ꯌꯦꯡꯉꯣ ꯑꯩꯒꯤ ꯀꯦꯔꯦꯔꯥ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤ ꯄꯥꯜꯂꯦꯕ ꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯄꯨꯡ 5 ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯏꯅꯦꯕ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯑꯁꯤ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯔꯝꯃꯅꯦꯕ ꯍꯣꯔꯦꯟ ꯍꯦꯛꯇ ꯁꯪꯗꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯈꯔ ꯍꯩꯖꯤꯟꯕꯤꯔꯝꯃꯅꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯤꯡꯁꯤꯁꯨ ꯈꯔ ꯈꯔ ꯍꯩꯖꯤꯟꯕꯤꯔꯝꯃꯅꯤ ꯁꯤꯁꯨ ꯇꯣꯅꯤꯡꯈꯣꯛꯅꯦꯕ ꯏꯁꯅꯦꯛ ꯄꯥꯝꯕꯤꯗꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯃꯦꯟ ꯔꯣꯗꯣ ꯌꯥꯝ ꯏꯁꯤꯡ ꯂꯥꯛꯍꯧꯔꯦꯕ ꯑꯩ ꯏꯁꯤꯡ ꯁ꯭ꯋꯤꯁ ꯊꯥꯔꯦ ꯌꯥꯝ ꯊꯦꯡꯗ꯭ꯔꯤꯕ ꯄꯨꯡ 5ꯇ ꯇꯥꯔꯤꯑꯕ ꯑꯗꯨꯅꯅꯤ ꯌꯦꯡꯉꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯥꯂꯨ ꯈꯤꯇꯪ ꯂꯧꯔꯒꯦ ꯑꯥꯂꯨꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯒꯦ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯊꯥꯔꯝꯕꯗꯣ ꯏꯁꯤꯡ ꯂꯥꯛꯑꯦꯕ ꯌꯦꯡꯉꯣ ꯑꯩ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯛꯇꯣꯏꯅꯦꯕ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯒꯤ 1 hour later. ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯛꯇꯪ ꯁꯨꯕꯤꯒꯦ ꯉꯔꯥꯡ ꯃꯔꯣꯏ ꯃꯔꯥꯡꯒꯗꯤ ꯉꯧꯊꯣꯛꯑꯒ ꯁꯨꯅ ꯊꯝꯃꯝꯃꯦꯕ ꯑꯩꯒꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯒ ꯊꯝꯒꯦ ꯌꯥꯝ ꯀꯟꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯦ ꯁꯤꯗ ꯍꯥꯟꯖꯜꯂꯅꯤ ꯊꯨꯝ ꯈꯔ ꯑꯗ ꯃꯤꯛꯁꯤꯗꯗꯤ ꯇꯛꯇ꯭ꯔꯦꯕ ꯁꯤꯒꯤꯁꯦ ꯃꯥ ꯈꯤꯇꯪ ꯂꯤꯛꯄꯅꯤꯅ ꯇꯛꯑꯔꯣꯏꯅ ꯁꯤꯗꯤ ꯃꯔꯣꯏꯅꯤ ꯀ꯭ꯋꯥꯆꯥꯕꯤ ꯃꯔꯣꯏꯅꯦꯕ ꯉꯁꯤꯗꯤꯅꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯁꯨ ꯂꯥꯛꯄ ꯌꯥꯏꯑꯕ ꯑꯩꯉꯣꯟꯗ ꯀꯅꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯝꯇ ꯂꯩꯇꯦ ꯑꯇꯣꯞꯄ ꯃꯤꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯛꯇꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯧꯗꯣꯛꯑꯒꯦ ꯄꯨꯡ 7 ꯇꯥꯗꯣꯔꯦ ꯌꯦꯡꯉꯣ ꯄꯨꯡ 7 ꯇꯥꯗꯣꯔꯦꯕ ꯃꯥꯒꯤ ꯇꯤꯐꯤꯟ ꯈꯥꯏꯗꯣꯛꯄꯤꯔꯅꯦꯕ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯣꯡ ꯀꯌꯥꯝ ꯀꯟꯅ ꯇꯥꯒꯅꯣ ꯌꯦꯡꯉꯣ ꯑꯩꯅ ꯄꯥꯊꯕꯛ ꯆꯠꯈꯔꯦ A few moments later. ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅꯦ ꯏꯕꯥꯏꯗꯤ ꯀꯥꯏ ꯐꯣꯇꯣ ꯊꯥꯒꯠꯂꯒ ꯑꯁꯤ ꯈꯣꯏꯗꯨꯝꯁꯦ ꯑꯩꯁꯨ ꯇꯥꯕ ꯃꯈꯣꯏꯗꯨꯝ ꯌꯥꯝ ꯄꯨꯔꯛ ꯆꯦꯟꯅ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯁꯨ ꯁꯨꯃꯥꯏꯅ ꯄꯨꯔꯛꯀꯅꯨꯕ ꯄꯣꯠ ꯆꯩ ꯏꯀꯥꯏꯖꯩꯕ ꯑꯗꯨꯝ ꯂꯥꯛꯎ ꯑꯩ ꯑꯩꯁꯦ ꯁꯤꯡꯒꯤꯅꯦꯕ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯄꯨꯔꯛꯎꯕ ꯑꯇꯩꯗꯤ ꯄꯨꯔꯛꯀꯅꯨ ꯈꯣꯏꯗꯨꯝꯁꯦ ꯆꯦ ꯂꯩꯔꯛꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯀꯌా ꯇꯥꯒꯦ ꯃꯄꯨꯟꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯄꯥꯟꯕꯅꯤ ꯉꯔꯥꯡ ꯇꯨ ꯍꯦꯛꯑꯒ ꯁꯕꯖꯤ ꯃꯔꯛꯁꯤꯒ ꯍꯥꯞꯆꯤꯟꯈꯤꯕꯗ ꯁꯨꯝ ꯌꯥꯎ ꯂꯩꯔꯝꯃꯤ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗꯤ ꯀꯥꯎ ꯆꯥꯝꯃꯛꯑꯕꯅꯤ ꯑꯁꯤꯅ ꯀꯩꯅꯣ ꯈꯪꯉꯤꯔꯣ ꯂꯩꯕꯅꯦ ꯃꯃꯥ ꯁꯨꯃꯤꯅ ꯑꯩꯉꯣꯟꯗ ꯇꯧꯁꯜꯂꯤ ꯁꯦꯂꯥꯎ ꯍꯥꯏ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯑꯩꯅ ꯗꯣꯁꯥ ꯃꯆꯥꯅ ꯅꯪ ꯃꯤꯁꯇꯤ ꯄꯨꯔꯛꯏ ꯑꯣ ꯑꯁꯤꯅꯅꯤꯅꯦ ꯑꯁꯤ ꯃꯐꯝ ꯆꯪꯉꯨꯕꯗꯨꯒꯅꯤ ꯏꯕꯥꯏꯅ ꯄꯨꯔꯤ ꯂꯩꯒꯤꯁꯦ ꯍꯥꯏꯅ ꯍꯥꯏꯗꯣꯀꯣ ꯀꯩꯅꯣꯅꯦ ꯂꯥꯜ ꯃꯣꯍꯟꯁꯦ ꯃꯆꯨ ꯑꯃꯅꯤꯅꯦ ꯑꯩꯗꯤ ꯑꯃꯨꯕꯗꯨꯅ ꯍꯥꯎꯋꯦ ꯀꯃꯥꯏꯅ ꯍꯥꯎꯏꯖꯥꯠꯅꯣꯅꯦ ꯅꯚꯥꯏ ꯈꯪꯗꯦ ꯑꯩꯅ ꯂꯩꯔꯤ ꯃꯥꯅ ꯒꯥꯔꯤ ꯀꯟꯅ ꯇꯧꯍꯧꯔꯤ ꯄꯩꯁꯥꯁꯨ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃꯨꯛ ꯄꯤꯗꯦ ꯄꯩꯁꯥ ꯌꯥꯎꯗꯕꯤꯗ ꯂꯩꯔꯛꯏ ꯍꯩꯅꯧꯁꯨ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯀꯦꯖꯤꯗ 100 ꯄꯤꯔꯛꯑꯦ ꯑꯗꯩ ꯁꯤꯒꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯌꯦꯡꯉꯨꯅ ꯀꯩꯅꯣꯅꯤꯅꯦ ꯇꯣꯅꯤꯡꯈꯣꯛꯅꯤꯅꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯇꯣꯅꯤꯡꯈꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯌꯦꯡꯉꯣ ꯊꯥꯅꯕꯒꯤ ꯋꯥ ꯐꯗꯤꯒꯣꯝ ꯑꯗꯩ ꯄꯦꯔꯨꯛꯁꯨ ꯁꯤꯒ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯃꯥ ꯂꯩꯔꯒ ꯄꯨꯔꯛꯏꯅꯦꯕ ꯁꯤꯒꯤꯁꯤꯕꯨꯗꯤ ꯀꯩꯅꯣꯝ ꯍꯥꯏꯗꯣꯏꯅꯦ ꯀꯣꯝꯄ꯭ꯔꯦꯛ ꯑꯗꯩ ꯁꯤꯗ ꯃꯁꯔꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯂꯤꯆꯨꯗꯒꯤ ꯀꯔꯤ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯌꯥꯝ ꯆꯥꯏꯕꯅꯤ ꯃꯌꯥꯝ ꯑꯩꯅꯦꯁꯦ 1 hour later. ꯇꯥꯎꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦ ꯏꯆꯦꯒꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯃꯦꯕꯅꯦꯀꯣ ꯑꯗꯨꯏꯗꯣ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯂꯨꯒꯦ ꯇꯧꯕ ꯅꯄꯥꯛꯄꯤ ꯃꯣꯏ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯏꯅꯤ ꯃꯩꯇꯩꯅꯤ ꯀꯩꯅꯣ ꯅꯪ ꯉꯁꯝꯗ ꯂꯤꯛꯀ ꯌꯥꯎꯗꯉꯩ ꯇꯧꯔꯤꯗꯣ ꯄꯥꯎꯅ ꯁꯤꯔꯛꯇ꯭ꯔꯤꯅꯦ ꯃꯉꯣꯟꯁꯤꯗ ꯁꯤꯒꯥꯏꯅ ꯇꯧꯔ ꯁꯤꯔꯛꯇ꯭ꯔꯤꯅꯦ ꯁꯤꯃ ꯈꯛꯇꯪ ꯁꯤꯖꯤꯟꯅꯩ ꯂꯩꯇꯕ ꯍꯥꯏꯁꯦ ꯆꯤꯆꯦ ꯉꯥꯡꯉꯤ ꯂꯩꯇꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯃꯨꯛ ꯅꯣꯏꯊꯣꯛꯀꯅꯤ ꯑꯃꯨꯛ ꯀꯪꯁꯟꯒꯅꯤ ꯇꯧꯕꯅꯤꯅꯅꯦ ꯗ꯭ꯔꯦꯁꯇꯣ ꯑꯩꯉꯣꯟꯗ ꯐꯤꯠ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯁꯤꯃꯛꯁꯨ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯤꯃꯛꯁꯨꯅꯦ ꯃꯌꯥꯝ ꯇꯥꯏꯁꯜꯂꯒ ꯁꯦꯠꯂꯛꯏꯅꯦꯕ ꯑꯗꯣ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯤ ꯃꯤ ꯑꯃꯗ 100 ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯑꯅꯤꯗ 90 ꯂꯧ ꯍꯥꯏꯅ ꯍꯥꯏꯕ ꯖꯥꯠꯅꯦ 100ꯗ ꯂꯥꯛꯑꯦ ꯍꯥꯏ ꯍꯥꯏꯕꯗꯨꯅꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏꯅꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯒꯥꯔꯤꯗꯣ ꯀꯨꯝꯍꯧꯔꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯍꯨꯏꯒꯤ ꯌꯦꯡꯕ ꯗꯥꯛꯇꯔ ꯂꯩꯌꯦꯕꯀꯣ ꯌꯦꯡꯉꯨꯗꯣ ꯁꯤ ꯃꯐꯝꯁꯤꯅꯦꯕꯀꯣ ꯍꯨꯏꯇ ꯅꯠꯇꯦꯕ ꯑꯦꯅꯤꯃꯦꯜꯁ ꯄꯨꯝꯅꯃꯛꯀꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯃꯆꯥꯅꯨꯄꯤꯒꯁꯦ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇꯅꯦꯕꯅꯦ ꯑꯩ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯄꯦꯠꯀꯤ ꯀꯩꯅꯣꯗꯣ ꯁ꯭ꯋꯥꯏ ꯃꯄꯥꯟꯗꯅꯦꯕ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯇꯅꯦꯕ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯕ ꯀꯦꯕꯤ ꯁ꯭ꯀꯨꯜꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯪꯉꯝꯃꯦ ꯁꯣꯟ ꯁꯥꯏꯗꯇꯅ ꯕꯤꯕꯦꯀꯥꯟꯗ ꯔꯣꯗ ꯁꯣꯟ ꯁꯥꯏꯗꯇꯅ ꯕꯤꯕꯦꯀꯥꯟꯗ ꯔꯣꯗ ꯆꯠꯐꯝꯅꯦꯕ
ꯑꯁꯤꯅ ꯀꯦꯕꯤ ꯃꯥꯟꯗꯣꯞ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯇꯣ ꯕꯖꯥꯔꯗꯣ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯩꯁꯦ ꯎꯕ꯭ꯔꯥ ꯑꯁꯤ ꯕꯖꯥꯔꯗꯨꯅꯦꯕ ꯑꯁꯥꯏ ꯃꯐꯝꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯕ ꯏꯁꯤꯡ ꯆꯥꯎꯃꯟꯈꯤꯅꯅꯦ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯖꯨꯝꯒ ꯈꯥꯖꯤꯟ ꯂꯩꯅꯩꯁꯦ ꯌꯦꯡꯉꯣ ꯅꯠꯇꯦꯍꯦ ꯁꯤꯒ ꯆꯥꯛ ꯊꯣꯡꯅꯅ ꯆꯥꯛ ꯂꯣꯏꯅꯈꯤꯗꯣꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯆꯨꯜꯂꯥꯅꯦ ꯀꯔꯤꯅꯦ ꯁꯤꯒꯁꯨ ꯗꯨꯀꯥꯟ ꯂꯩꯔꯦ ꯁꯤ ꯕꯖꯥꯔꯅꯦꯕꯀꯣ ꯒꯣꯔꯃꯦꯟꯅ ꯁꯥꯕꯤꯕ ꯕꯖꯥꯔꯅꯦ ꯑꯗꯨꯗ ꯕꯖꯥꯔꯕꯨꯗꯤ ꯐꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛꯅꯦ 1 hour later. ꯏꯆꯥꯅꯨꯄꯤ ꯑꯍꯟꯗ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯂꯤꯡꯗ ꯇꯧꯕ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯏꯕꯥꯏꯅ ꯑꯃꯨꯛ ꯂꯩꯕꯤꯔꯛꯏꯕꯁꯦ ꯕ꯭ꯔꯦꯛꯀ ꯕꯇꯔꯒꯁꯦ ꯃꯥꯅ ꯑꯃꯨꯛ ꯂꯩꯔꯛꯏꯅꯦꯕ ꯕꯖꯥꯔ ꯊꯣꯛꯎꯔꯒꯅꯦ ꯈꯥꯃꯦꯟꯁꯨ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯀꯦꯔꯣꯠꯁꯨ ꯂꯩꯔꯛꯑꯦ ꯃꯨꯂꯥꯁꯨ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯁꯨ ꯂꯩꯕꯤꯔꯛꯏꯕꯅꯦ ꯏꯕꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯛꯏꯅꯦꯕ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯤꯔꯛꯏꯅꯦꯕ ꯑꯁꯤꯁꯨ ꯂꯩꯔꯛꯑꯦ ꯕꯤꯟꯁꯁꯨ ꯑꯁꯤꯁꯨ ꯂꯩꯔꯛꯑꯦꯀꯣ ꯄꯣꯠ ꯑꯃꯐꯥꯎ ꯆꯤꯊꯗꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯐꯥꯎꯕ ꯂꯩꯕꯤꯔꯛꯑꯦ ꯃꯥꯅ ꯑꯩꯗꯤ ꯀꯩꯁꯨ ꯍꯦꯟꯖꯟꯅ ꯀꯩꯅꯣ ꯇꯧꯕꯤꯗꯦ ꯑꯗꯨꯒ ꯃꯁꯥ ꯑꯃ ꯊꯣꯡꯉꯦꯀꯣ ꯁꯤꯡꯖꯨ ꯑꯃ ꯈꯤꯇꯪ ꯁꯨꯡꯉꯤ ꯃꯁꯥꯗ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯉꯁꯤ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯀꯩꯅꯣꯝꯃ ꯊꯣꯡꯒꯅꯤ ꯍꯥꯏꯌꯦ ꯆꯥꯛꯇꯣ ꯐ꯭ꯔꯥꯏ ꯇꯧꯅ ꯇꯧꯗꯣꯏꯕ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯥꯅ ꯂꯩꯔꯛꯄꯅꯦꯕ ꯕꯖꯥꯔ ꯊꯣꯛꯎꯔꯒ ꯃꯥ ꯑꯩꯉꯣꯟꯗꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯂꯩꯇꯦꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯆꯥꯅꯤꯡꯕꯗꯣ ꯄꯣꯠ ꯆꯩꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨꯅ ꯃꯥ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯤ ꯗꯨꯀꯥꯟ ꯊꯣꯛꯎꯔꯒ ꯀꯩꯅꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯡꯉꯒ ꯆꯦꯟꯍꯜꯂꯛꯀꯦ ꯍꯣꯇꯦꯜꯗ ꯊꯣꯡꯕ ꯃꯑꯣꯡꯅꯦꯕ ꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯁꯤꯡꯖꯨ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯁꯤꯅ ꯁꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯃꯆꯜꯁꯤꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦꯕꯀꯣ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯑꯃꯨꯛ ꯁꯤ ꯉꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯕꯇꯔ ꯀꯔꯤ ꯀꯔꯥꯡ ꯍꯥꯞꯄꯒꯅꯦ ꯑꯗꯨꯝ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯀꯣꯟꯅ ꯁꯤ ꯏꯕꯥꯏꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯖꯥꯔꯅꯤ ꯌꯥꯝ ꯀꯟꯅ ꯃꯨꯜꯍꯟꯗꯣꯏ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯁꯤꯅ ꯁꯤꯝꯂꯥ ꯃꯤꯔꯆ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗ ꯕꯤꯟꯁ ꯂꯩꯔꯦ ꯀꯦꯔꯣꯠ ꯂꯩꯔꯦ ꯑꯃꯅ ꯃꯨꯂꯥꯅꯦꯕꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯁꯤꯒꯤꯁꯦ ꯉꯧꯕꯁꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯕꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩ ꯑꯍꯥꯟꯕꯒꯤꯁꯦ ꯉꯧꯅ ꯂꯣꯏꯔꯦꯕꯀꯣ ꯑꯁꯣꯝꯗꯁꯨ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯕꯗꯣ ꯑꯗꯨꯒ ꯕꯦꯁꯣꯟ ꯍꯥꯞꯀꯦꯅ ꯕꯦꯁꯣꯟ ꯈꯔ ꯉꯧꯔꯤꯑꯕ ꯑꯩ ꯑꯃꯨꯛꯐꯥꯎ ꯆꯥꯖꯗ꯭ꯔꯤ ꯑꯩ ꯃꯍꯤ ꯊꯣꯛꯂꯛꯑꯦꯅꯦ 이봐이 짱 한번 뜨거 ngꯧ루시다. 하옹이네. 잘해 잠깐만. 아시 짜바 버니네 씨能够 수마이 짜바. 학장 버니. 이 손은 왜 이러네 이거. 뭐 좀 더 뛰네. mi lầu đúng ăn có nên lấy khăn cái này khăn đỏ không nó là khăn bữa cái đau nha bị nát rồi em à 밑으로 더 이바이 또 그. 수마이나 좀 짬짬나 또 두고 오라면 먹고 진짜 버들이 싶어리 먹고. 그거 로래. 고비 자우디 거기 ngasi기 신주제. 맞잔디 로이 수라바 신주니. tumju hap kare kai noni hapi do. Kalani mu bri tot kare go ngasi기 신주제. 야, 모로 갑디 모로 갑. 모로 하포더래. 모로체 cái nồi này bắt lâu rồi cái này mây đang ngâu rồi cái rồi cái tẩy nào vậy chứ mà buộc ra ăn gì chứ hảo cái đó hảo tệ rồi nè ui mà moro mà chú gì đi luôn đấy ha tin cái oro sắc xa lục sắc xa lục xa lục mày làm gì vậy 6 hours later. Anjing mo ako gi sandagi party. Se. Asina nupa kang bugi, asina nupi kang bugi. nupi ôi thằng rẻ tân luôn rồi lâu thế nào không Anjing mo safety am na thiba ne ko aduga magun lay khaba ni sara khanga ne ko gi call tawra tawraga takpatan nya ba se yong se. The next day. Rang chi chena ne awa phajum sala ru khara pore ba ko. Adu je nya sig se thajal le nung sa ki thole khang jan bra khang de. Asi su khara thajal le do asi di kang do kang ba budi kang ngoi ba ko nung kha se pha kha budi ma thon da te khala kan ya ba. Ado ai gi video se ngarang ga ngasi ga gi asupa video ne ba ngarang chi choina awa phadi gum sara por podo ai ngasi thajal le ba ko ngarang di thaba ngam hau da re ba di chi choi su theng han khara ba pung ma polom ta re ba moina han gi ba ma tam da ne aduna dum pung ma pan do di kana na tharu ni ko pa chi da aduna ngasi nonga la ga tha re ba ai ra awa phadi gum sara do
ꯑꯗꯣ ꯑꯗꯨꯝ ꯉꯔꯥꯡꯗꯤ ꯃꯣꯏꯁꯨ ꯂꯥꯛꯄꯗꯨꯅ ꯈꯔꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯥꯡꯉꯕꯅꯤꯅꯅꯦꯀꯣ ꯑꯩ ꯃꯌꯥꯝꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯀꯃꯦꯟꯁꯨ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯝꯃꯒꯦ ꯑꯅꯧꯕ ꯃꯤꯅ ꯎꯕ ꯂꯩꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯑꯁꯣꯏꯕ ꯃꯐꯝ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ